ngasi imoinu numit asida lamdam asigi mioi kyana anganba yuktagi hauna khwairamban kaithelda potchai leinakre imoinu irat thongni thoram pangthok haunakre imoinu irat thongni amadi anoba chahina lakpada yaifa paujel pirakli amadi lamdam asida changlakhiba immigrant migrant mapung fana khangdoklaba matungda nauna census tawduna delimitation tahobana lamdam asigi afaba oigani haina hanegi chief minister o ibobin haikre kurumjari ISTV bum ireng tabiri bapuno putaram nokjari hojipau sandon pisari Wakching ki taraga nithoini panba Manipur ki puwari ga sagona duna lakleba imoinu numit ka mari leinana mioi kyana angan mayuktagi hauraga khwairamban kaithel da laktuna potchai leiba haunakre police amadi traffic police na lakliba miyambu asoi ngam thoktana ba ngak senba ki thabak chathari amaromda ngase yu angan badagi hauna mioi kyana imoinu irat bagi thoram pangthok haunakre Amarom imoinu iratpagi thauramna lakpada Manipur ki Governor Ajay Kumar Vallana yaifa paujel pirakli mahaki yaifa paujel asna yumthong khudingda ima imoinu laktuna lanthum chahong ahongba amasung punsi nungsangbagi thaujal pigani haina thajanari masi pangthokpana nungaiba lanthum marang kaihangani haiduna Manipur ki cultural heritage amadi tradition ka loinana top mongda pangthokli hairi ima imoinu na state asida tangdu leitaba chakhotpa pina bibo oirasanu hairi Imoinu ira thongni amadi anoba chahi lakpagi miyam the speaker T.S. Satyabrata hanagi chief minister N Viren CLP leader Oibobi BJP Manipur Pradesh ki president A Sarda amadi MP CC ki president K Mega Chandrana Manipur ki miyam da yaifa baujel pirakli loinana anoba chahi sina lakpada hanagi tangdu laitaba chaukhatpa amaga nungsi jana na hingmina balamdam ama oirasanu hairi Manipur ki miyamda nungaiba chaukhatpa yaifaba amaga nusinaba santi level lamdam ama ohelasi haidana mayam yamfamda appeal tawjari aduga laiba 2026 bu tanam nokjaba aduga miyam punamukta Manipur ki miyam punamukta 2026 lakpagi yaifa paujel bijari happy new year Manipur ki praja singh 2026 ki anoba sahi lakpagi roinana amadi Christmas ki manung sidaidai Manipur ki miyamda yaifa paujel pijari mayamda anoba sahi lakpagi roinana ina haijaningbasi imungdasu nungainadaba khana chainaba masen manawgi marakta thoktaba nate sagai gi marakta thoktaba nate adubu punamase wari watai sanaraga bhab tanaminaraga aigi magi yengnaraga loina santi oina leminaba ngakani aduna thokhiba thodok thokhrakasu ngasidi santi hanjalakpa loina lakadoriba 2026 ki hayeng lakadoriba tarik 1 nimisidagi de koi amohana akoi masel dialogue dominare harakanda bharat ki adumba संविधान की मखादा पीरिबा चना लॉन्चट अदुगी मतुंगिना तौगदबा थबक खुदिंगमक नियम की मतुंगिना लॉ की मतुंगिना आइन की मतुंगिना कॉन्स्टिट्यूशन की मतुंगिना चथमिनसे लानखिबा असोयंगाम यावनरगा सो कोइ मसेन पुंसल लेहरगा प्रजा की मिहुद ओइना लेरबा कोइ यूनाइटली इशू बेस्ड कोइ पुंसल लगा मणिपुर अपुनबा अकनबा मणिपुर मा सेमंबा अदुगा अपुनबा भारत की सकम कन्ननबा अपुनबा भारत मा सेमबदा मणिपुर सोबो थौदांग लौमिन सी हाइबसिम तंगाई आई कलीग्स आई पॉलिटिशियन सिनाव मयाम सोय अपील तौजरी ngasi asi Manipur ki haiba tare yamna thajajaba ima imoinu gi numit su taba kabi sinau singi gangai su hauba haiba tare pumna maksi ima imoinu su saukhatpa ingba tappa sana chinana punna koi nungsinana leiminaba Manipur si haukiba sahi khra sidaida to onningdaba yamna laibak thiba thokiba thodok sing si yamna ningamdaba yamna nungaitaba thokre adubu madu
haukhre amuk halaktaba woisunu haina anauba sahi lakpasideda ai manipur da leiba praja singda leiba isinau sing tampak da leiba isinau sing yamna nungsinana chana sinana naiminarakpani hujiksu leiminagadabani akhoi manipuri ngahaktani akhoi punamak singse ana haukiba punamak satkhra sunu do anauba sahi lakpasidadi akhoi punamak yamna nungsinana chana sinana yam chaukhatpa Manipur ma woina ba koi hona minasi ngasi koi maitai singi asengba imoinu pujagi ira thauni numit asida koi punamak imoinu imagi mafamda wata padana nungai ai phana leinana bagi adugumba koi thauni jasi haidana manipur gi praja singda aina paujela si pijari ari chahi 2025 na loshilakpa aduga 2026 lakpasida anongba chahi gi khongchat asida aikhoi punamaksu hana leiramba pokningda leiramba wakhal aduga amamba nungaitaba punamak thatoaga anongba wakhal amaga loinana aikhoi yamna hena afaba nungaiba shanti leiba adugumba aikhoi gi punsi marela malenba ngamnana gi damakta ekoi punamak ishor gi mafamda niminasi loinana ekoi punamak nungai yai phana anauba chahi sina lakpada leiminasi haiba sugumba paujel asi miyamda pijari sahi asida mipung khudimaki hak phangba ngamba ganatantra gi adigumba artha leiba sahi mipung khudimaki afaba lengak leiba lengak oirasin mipung khudimak amaki wakhal khanbiba sahi oirasin anauba sahi sina lakpada yanadaba mayam singa se yanaba porkpa ngamba sahi oirasin loinana santi amasung nungsinaba mipum khudimaki kholau taba ngamba mipum khudimaki punsigi magun leiba adigumba phangba sahi oirasin mipum khudimakta anauba sahi sina lakpasida yaifa mangol pijari lamdamasida santi sakhotpa amasung mipum khudimak tangdu leitaba Manipur oirasi zai Manipur Imoinu irat thauni thauram New Year amadi ga ngai gi thauram ga mari leinana Thangmaiban Kendra gi MLA Khumukcham Joy Kisan Singh namiyam da yafu paujal pirakli MLA gi cherolas na makha taraduna imoinu imagi numirasna lakpada lamdam asida chahonga hongba wata padaba lamdam ama pina biramba oirasanu hari anoba chahi amadi ga ngai na lakpada lamdam asi nungai na daba pumnama kauthokna duna nungsi chanaba nungai yaifaba lamdam ama oirasanu amat toina nungsi chanana lemina duna hanagi Manipur adu ohelasi hari ngasi watching gi taragani thoini panba ima imoinu gi nimit asina lakpada lamdam asida wata padaba nungai yaifaba pina biramba oirasanu haina MLA S Premchandra na yaifa paujal pirakli anoba chahi amadi ga ngai na lakpada lamdam asida anoba lamai ma hangdoktuna manadaba wakhalon sing thadokna duna amatoiba maikai da chatmina duna hanagi ingtappa Manipur du oihanna ba hotna minarasi ngakpiba amadi kauthokna ba yaudana tangdu leitaba maikai da laknanaba hotnabada awaba oigadabana aikhoi punna khundaminariba pumnamakna amatta oina tangdu leitaba puraknaba hotnaminarasi hairi Moirang Kendra gi MLA Thongam Santina Sungasi imoinu numit amadi anoba chahi ga loinana gangai na lakpada yaifa paujal pirakli MLA gi yaifa paujal cherolasna makhatara duna ima imoinu na lamdam asida wata padaba pukai langai thanba nungai yaifa ba lamdam ama pina biramba oirasanu hairi anoba chahi amadi gangai na lakpada lamdam asida khundaminari ba furup khudingmakna amatoina nungsi chanana lemina duna ingtapa lamdam ama ohilasi khenaba wakhalon sing thadokna duna amatoina nungsi chanana hingmina ba oirasanu hairi Hanagi Minister A.K. Mirabai nasu imoinu numit na lakpada lamdam asibu ima imoinu na thaujal bibiduna awa chaina kya khangliba lamdam asi awaba mikap mirau khol pumnamak kokhanbiduna nungai yaifaba pukai langai thanba lamdam ama pinabiramba oirasanu hairi cherolasna makhataraduna anoba chahi amadi gangai na lakpada khetnaba pumnamak thadoktuna amatoina nungsi chanana hingminaduna nungai yaifaba lamdam ama oirasanu nupi angang da miot minai leitaba lamdam ama oirasanu hairi
वाकचिंग की तरागनी थोइनी पानबा इमोइनु इरात नुमित का मरी लेना मयांग इम्फाल केंद्र के एमएलए कोंखाम रोविंद्रोना याइफा पाउजल पिरकली एमएलए कोंखाम रोविंद्रो की चरोल मन हाई मितई लूनर कैलेंडर की मतुंगिना वाकचिंग की तरागनी थोइनी पानबा नुमित पांगथोकनरिबा इमोइनु इरात नुमित लाकपदा मणिपुर मियामदा याइफा पाउजल पिरी थाजनबगी मतुंगिना मियोइबा अखोइना इमा इमोइनुना ताकपी तंबीबा लिकलमदा चटलबदी मालेम असिदा अवाबा हाइबा लेरोय हाइरी लनगी लाइरेंबी हाइनसु खंगनरिबा इमागी इरात थौनीबदा मना मसिंग उहै वाहै nga angouba amasung mairakatuna thongniminagani hairi chahi lisang sitna pangthoktuna lakpa imoinu irat thongni kumsiga thana nifuga mapan lak subo oina wangkhai ningthem pukri mapal da leiba khulaima imagi masai khonda ngasi su league of kelo patriots ki imoinu organizing committee na sindana pangthokli kumsi chahi ki oina lamdam masida oriba tangdu laita da phiba masina maram oiraga kangla dagi maira maising loba yauna maigi kumhaina chingba amata yaudana laigi thoram tamak pangthokli ayuk angan badagi hona pena ya kairol thogal pangthoklaba matung mioi kyana athen pot kaduna maira maising kachaduna ima imoinuda thoni chakhi वाकचिंग की तरागनी थोइनी पानबा इमोइनु इमागी इरात थौनी थौरम मणिपुर की मफम अयामबदा पांगथोकनबगुम बिष्णुपुर डिस्ट्रिक्ट की युमनाम खुनौदा सुंगसी लमदम अदुगी मियामना अथेनपोट अमदी हैरांग लेरांग तमदुना इमोइनु इमागी थौरम पांगथोकरे लाइनिंग इनात कनबलुब लाइकल कैनौ युमनाम खुनौ गाइखोंग खुनौ अमदी कैनौ अयोकपना सिंदुना रूरल हट युमनाम खुनौदा पांगथोकीबा थौरम अदुदा खुंगंग क्यादगी लाकपा मियामना अथेनपोट क्या पुरक्तुना नात की लाइनिंग लाइशुनगा लोइनना पांगथोकी लाइकल की प्रेसिडेंट तखेलंबम फुलेन मंगांगना लाइकल नसिंदुना हौखिबा चही क्यागी ममांगदगी इमोइनु इरात थौरम पांगथोक्तुना लाकली इमोइनु की थौरमना लाकपदा चाहोंगा होंगबा नुंगाई याइफबा लमदम अमा ओइबदा नतना नात की मांगशिलकलबा फजरबा लाइनिंग लाइसोल क्याबुसु अइखोइ पुन्ना कन्मिनबगी मतम ओइरे हाइखी मालेम असिदा लैरिबा थवाई पानबा खुदिंगमकना सिनैबा लनगी ओइरबा बेंदो असिदा थौनी जरगा वात पादबा नुंगाई याइफबा पुंसी नुंसांग लैननबगीदमकता लाइनिंग इनात कनबलुप कैनौना सिंजरगा युमनाम खुनौते सिंजरिबा असिदा अखोइना होजिक लैबाक सिदा लैरिबा तंगदु लैतादबा अवाबा मयाम मायोंगरिबसे इबेंदौना थौजानबीरगा हुमनबक अफबा ओइननबगीदमकता अखोइना इमागी इरात थौनी थौरमसे पांगथोकजबनी मणिपुर की तोंगान तोंगानबा मफमदा इमोइनु इरातपगी थौरम पांगथोकपगुम इमा इमोइनु थौगलुपना सिंदना इमोइनु इरातपगी थौरम सिंगजमई तोरवान खेत्री लेकाइदा लेबा जूनियर हाई स्कूल दा पांगथोकरे वारी लाइरिक लीबा याउना पांगथोकप थौरम थौगलुप असिगी फाउंडर सेक्रेटरी एन बसंतना लमदम असिगी मियामगी मरक्ता वाखलोन मानदबा क्या लैरिबसी लाइनिंग लाइशोन अमदी पांगथोकलेबा इमोइनु इरातपसना अमत्ता ओइना पुनसिंदुना चाहोंगा होंगबा नुंगाई याइफबा लमदम अमा ओइमिनेरसी हाइखी लमदम असिगी लैरिबा यदि चासिंग मपुंग फाबा अखोइगी अमगा मानतबा वखलोन मानतबसी अखोइ धर्म अमत ओइना चेलगा अखोइगी लिसिंग अमत पुरागा अमतों समाजदा लैबा मणिपुर से सखुत पपोरबगे तम तखोइ होनजबगे इपु खोंनांग थाबा लाइनिंग कोल सेंगत लुप न सिंदना वांखै कैथेला सांगबीदा लैबा चिंगी लौरेंबम खोंनांग थाबा लाइनिंग कोल दोलाई थाबा चिंगु खुबम वांखै कैतु पुंगदा इमा इमोइनु इरात थौनीबगी थौरम पांगथोखरे पांगथोखिबा थौरम अदुगा मरी लेनना इपु खोंनांग थाबा लाइनिंग कोल सेंगत लुपकी एडवाइजर सलाम चावब लुवांगना मफम असी अहलमन सिंगी पुनफम ओइना सेंगत चखिबनी मतमगी खोंगलै मतुंगिना मफम असी सलाई रेल सीदबा अमसुंग इमा लैमरेंबीगी मफम ओइरमकिबा खकनतना लाइनिंग थौ सनामहीना कै तोंगदुना लाकलगा ngaihak kai tukhi haibagi kai tupung hainasu khangnaramki pamhaiba ningthaugi matamda Dramandi Dharma Laurakhiba adudagi ibudau khongnang thabana nongpok maikei tamna kangladagi thoklaklaga chingthrau pambi oina hauranaba lakhibada panthunglamki loinena khongnang ama hauriba sibusu tharamkhibani haina thajanaba mafam amani salai rail sidabana ima leimarembi semdringe eventdau imoinu hana puthoklamkhiba oibana ipu khongnang thaba lining call semgat lupna handakka 8 lakh subu oina imoinu irat thonibagi thoramasi पाना खुदिंग चेफाव लाट चटलगा इरा थौनीबगी थौरमसी पांगथोकपनी कमिटी सिना नोंगवा पानबा खुदिंग दसु चेंग हैबगी थौरमसु पांगथोकनबा वारेपनबसु लैरे हाइखी Salaren sidaba ipana teman mapuna imalebren puthoktingaida ibendo imoinisi puthokpanina ibendo imoinigi akhoi ira thongni ase handakka dolai thaba chingu khubamgi lai committee na telak suboina akhoi common gi thormasi pangthok sabani adura loidana akhoi gi lai famle lasi nongma pamna khudingi akhoi
isai nongmai mingkai sakcha sonjaduna koi tawjai thanel nimbitu tawjai hanaki komondagi line tawsing sanamai gi cheng haiba ibado pakhang gi cheng haiba su akoi pangdok charane na akoi gi lai committee na akoi adamai warep nazare Manipur ki district kharada abnormal population growth lekiba madi yumthangnariba leibak Myanmar da irang thokpadagi lamdam masida changlakiba migrant mapung fana khangdoklaba matungda census tawduna delimitation tahubana lamdam asigi afaba oigani haina CLP leaders oiriba hanigi chief minister oi bovina phongtokre bawparada leiba mahaki official quarter da paumi kharaga akhanana unaba amada mahakna makhatana India pumbagi chahi tara leiraga census tawbasi Manipur gumba vulnerable oiba madi yumthangnariba leibaksinda toina irang thokanba mafam oibana illegal migrants sing changlakpagi changwangba maramna apiba matamgi manungda delimitation tawba si chanaba wali Ministry of Home Affairs ki makhada leiriba census directorate ta Manipur gi oinadi anoba census ama tawdriba fawba delimitation tawbidana balengak amadi CSO singna takshinba changi nauna census tawdana delimitation tawkrabadi lamdam asigi demography da chauna akaiba pirakpa yai haiki amaromda chahi ahum fazilak laba kanglup ani ki rang asida IDP singna mayum da changba haibasi kanglup ani gi marakta amana amada thajanabagi mari masagat pagaloinena makhoina yumda hanjinbada karimata tawraroi haibagi thajaba ma leiba changi masida paliba lenga asna kanglup ani gi mediator oiduna amana amabu ngakpiba loinena haukraba thodok sing kauthokna duna Manipur gi integrity sokadaba wahi yaudana wari sanaba changi haiki Myanmar da democratically elected government lairambadudagi military Jonathan sason tawkiba khotkiba adugumbadudai akhoi somda yamna influx haibatare illegal haibatane immigrant mayam ama somda changjaniba khochangiba leiba mayam puna maksingse loina yengaga census tawbasida yam khara section na kupna yeng horaga aduda delimitation tawba relief camp haibasidi purely temporary arrangement haibata civil society organization sing NGO sing well wishers sing haibata mayam na su yaribam khai thuna masa masagi mayumda hanjal hananaba hona hanbiu haina mari leinaba authority ado maruina particularly government da masi thuna hanjal hananaba hona biu haina adubu hanjan hanbada khwaidigi maru oibadi safe and secure way radra haibase government khara hena chawba daita ma lobiraga adu natragadi masi akoi adum thadokna thamagadi masi aidi matam changani haina adumai tawna haijeni Anoba chahina lakpada Manipur da leiriba lomi ichile naw singna chathok to mi pal tangdaba chathok marang kaina puthokna aikoi gi semitlon fagatpa ngamba lamdam ama oiba oirasanu amadi tangdu laitaba khunai ama ohenduna IDP Singbusu Masamasa gi mayumda hanjinbo oirasanu haine MPCC ki kisan gi chairman Laishram Nandona phungtorakli wafam singa si konthojam kendra da congress ki mireps oikiba housing na MPCC ki kisan gi chairman oiriba Laishram Nando gi awangjiri da leiba mahaki yumda lomi singna loriba thodang bo thagat ba phungdok pagaloinena lakada ba chahi english ngani kun kataruk na lakpa da Manipur da punna khundaminari ba furup singa madi lomi singda yafa paujel pibada haikibani chairman Laishram Nando na makhatana haikibada hauda thoki ba kanglup ki irang na maram oidana hauzik relief camp sing da lady ba IDP singbu masa masa gi mayum da hanjin ba yanaba PR government asina sinbi bo oirasanu aduga PR gi sasan asibu su athuba da loishinduna miyam gi mihut na khanba mapung fa ba lenga ama thamduna Manipur miyambu tangdu laitaba nungai ba lamdam ama ohenba oirasanu haiki ba loinana konthaujam kendra da lady ba awara passing su mention ba ngamba oirasanu loinana Manipur da lady ba lomi sing na puthoklaga aikhoi khuding mak na chari ba pothok asibu su marang kai na puthokuna chinjak tumi pal tangdaba lamdam ama oiba ngambaga loinena lomi singi semit lon da chawkhatba awara pa leitaba lamdam ama anopa chahi english ngani kun ga taruk na lakpada miyamda pibi bo oirasanu haina mahakna makhata ki Department of History Government of Manipur na sinduna ahumlak suba Imoinu Fish Festival English ngani kun gamanga hapta kangjebung da pangthokre Imoinu Fish Festival adura tongan mamfam singdagi lakpa fish farmer kya gi stall singda nga makhal kya lengak na lepa mamalda miyam da fanghan ki ayu angan badagi hauna miyam na Imoinu Fish Festival dagi nga leina ba lakna ki
ngagi mela aduga mari leinana Department of History Director T Fulen Maiteina punna handaki imoinu fish festival as ngagi stall chamaga nifuda nga kg lising marfu yuwana ba pandam thambani adubu masi konadabagi phibam leire lengana lepa mamalda nga singa si fanghali miyamna su fish festival asi hena mapung fanaba mateng pangpiu haiki appeal tawjaning badi ngagi mela sida sareng achouba keji mari taba hum taba tagi akoi government lepa reta tongan manga singse loina bak phanganjari atuna imoinu ki lai tin gi thoram su nungdang dangan na tongna ga tabanina akoi gi iraicha singna nganta lakpi tuna akoi gi nga singse leibi tuna mela sibu mapung phan bi hai tuna akoi gi department gi taraf ta appeal tawjari Halloiraba Laibaki Luchingba Singna Ngasiki Naha Oiriba Luchingba Singda Karamna Laibak Semga Doribano Haina Hangbagi Mohota Makoigi Matamda Luchindana Tamlamba Taudo Watok Sing Luchinaba Puna Wat Aminasi Haina Speaker T.A. Satyabratana Fongdokre Wafamasi Ngasi Working Committee of Tokchom Satyabrat Singh MLA Yaskul Assembly Constituency ki Tarakani Thuirak Suba Foundation Day ki Thoramda Fongdokibani Youth Athletic Social Union Club Ramapur Baikapati Laikai ki Community Hall da Pangtokiba Ngasi ki Thoramada da MLA K Rovindro L Rameshwar Amadi MLA Nurul Hassan Amadi Working Committee ki Hanegi President Naurem Tombana Chingbana Thoromapu Singwena Sarkyaki Thoronga Mari Lainana Speaker T.A. Satyabratana Makhatara Duna Lamdamase Thokliba Irangasna Manipur Chaukat Lambida Kumang Chaushina Chatpangamdre Irangasna Laiba Makai Miyamna Wabasu Hengani Adubu Ing Tapa Puraknaba Tanka Kayada Wari Sanaba Laibana Irangasi Athubada Loshilagani Habagi Tazabalay Ya School AC Dagi Hauraga Manipur Pumba Chaukatpa Nungaiba Lamdamama Oinaba Punna Hot Aminasi Ngasigi Haurakliba Naha Singna Lenga ki Thabak Khakta Ngaibagi Mohota Isa ki Sinfam Amamam Painaba Hotnasi Masida Aikoi Miyamna su Angama Mateng Pangsinsi Jinda Khak Nganglaga Thabakti Yaudabagi Thawong Mahaki Oina Pamzade Thabak Namang Thaduna Madugi Mahina Miyamna Singthaba Aduna Hena Fagani Yeskul ACG Oina Lairik Laishugi Lamda Hena Fagatnaba Welfare Scheme Ama Hodoknaba Thawrangsu Leire Haiki Manipura Santi Hanjalahunaba Manipura Awa Ana Kopinanaba Ima Imunugi Mapamdagi Yam Chilaga Akoida Awa Bazi Kopiba Nuai Pibiba Haida a Tony effective Oidaba Canada Bada advertised on the Chin the Pam do Pamzete effective with Totujani Adu Mayamna Hokima Tamda Bibi Lakiba Mate Nusibikiba Maduri Laman Singmang Namnabo, I Honazage, Aduna Aina, I Punchina Hill, Lady Makai, Yasku Ken, the Gedamata, Amadimio, Vesamas, Gedamata, Lepalit and Honazaraga, Maduna, Kocha Boy, Hainai, Hajeri. Thabu Mama Chupna Chatharak Panupi Lal Ning Sing Thoram Amadi Habrabam Ibem Pisaki Taragani Twishuba Lake Dabagi Kumon Tera Mai Bi Lerak Taleba Nupilal Memorial Association Office da Pangtokre Tharonga Mari Lainana Nupilal the Lake Drabi Imasing from the High Lake Katune Kaikuna Botki Nupilal Doshin Manumera Duga Mari Lainana Nupilal Memorial Association Gi Steering Committee Gi Secretary Longjamba Netazi Maitena Nupilal the Thauna Fanasar Yakiba Imasing Adubu Ningsing Boyna Makwiki from the High Lake Katune Kaikumnazaba Utpani Jahi Kudingi Pangtopa Nupilal Ningsing Lilasu Association Gi Mioising Namapung Fana Pangtokre Tharamasi Lebaki Irang Labors Namaram Oiraga Association Gi Office da Pigna Pangtopani Haiki Aduna Asigumba Thoramsida Kai Kumnazariba Tauna Parabi Lake Imazing from the Katamjaba Masagi Wariwata Kayama Kunaliza Thoramadu Aquida Sigi the Midasita is the Karambana Maru Ajakadabano Haikado Aquida from the Badum Batoromasi in the Nakuda Paku Toromasi Urup High School gi Girls Hostel the Hangbar Relief Camp the Sukai Rao Kendri gi MLA Laurembam Rameshwar Maite gi meeting makada Ima Imoinu Irat Tawni bagi thoram pangthokre Iramdam maktada cookie singna talakpadagi IDP haiba mingthol fangba singdagi hena pendaba ama leite haina Relief Camp to ladiba singna fongdorakli Salaicha Pibarel Punsi Marup Amadi Relief Camp ki committee ki thaupuba sing amadi Urup High School gi Girls Hostel the Hangbar Relief Camp ta More amasung Churachandpur dagi lanjilaglaga ladiba miyamna sarukyaduna pangthokpa
ima imoinu ira thonibagi thoram aduda kairau kendra gi mafam singdagi lakpa miyamna athen pot karaklega ima gi mafamda thoni jabana thoram adugi mapungoi ba thoram oiki ima imoinu ira thoni kiba aduga mari lenana MLA Laurembam Ramishor Maitai ngasi lamdamasigi imung khuding ima imoinu ira thonibagi thoram pangthoknari aikhoi yum leiri aswengam yaudana hinglibanina karisu khanadri adubu relief camp te leiri basing asidi mayum makai leitraba leirabasu hanjinba yadabana relief camp ta wana leiri aikhoina harau nungaina yumda leibana makoigi awaba khangde ude akhoidi chahi ani henba si ima imoinu ira chaba fawba fangtribani relief camp ta leiri basingna aikhoi kaidongai sidoino su khangde mikup kharadi awaba kaukthok nungaina hingjaba pami haina phongtoklakiba wafam tabada thamoi kaihanba pukning nungsi hanbo heli makhoi ki awaba awat pa kharada mengkhatpa ngamnaba kairau kendra gi miyamna angamba athen pot karaklaga relief camp asida chahi sigi ima imoinu iratpa gi thoramasi mafam asida sinbani aikhoi inglisingani kunga humdoi gi me gi ahum gi thogdok kaukthoknaramba yaurongani adubu mayuma kai leitraba machamasu mapuroiba kaina khrabi singnadi ngasi su kautri makhoidi awaba khangli ngasi su relief camp ki anakpada leiba aikhoina makhoigi awaba da sarukyasi angama mateng pangminaraga punna hingminasi haiki ngasi imoinu namin lakwa han makta relief camp da lebi mai ben mam punamakta ya fa paujal bijari me gi tang hum dri yam koi gi to kaunu dung tawre dubu relief camp da lebi miyam gi awaba dri ngasi koktri henen awaba boiri lekida mayam yaure ade masa masu lak tambagi tonga mayam ma yung kai pan am yawa pan mangam daba yim lejadamni sigum awa mayam leiri henena kusok to khoina khangja daba ita adu manipur gi miyam thamjaning baje ana poda lebi do miyam na jaga lebi relief camp sing chala sala angam mateng pangbiba tonga thodo thola mate punna samila kan sau yamina adu ga awa ruk siato mina awa ko no haita adu paujel amasu mayan bijaninge maroina khoi husik leiba khoi gi gamen haitar mamari piar gamene adu boss hai chingi jaga sing lebi tam jaga sing punum pulakanda khoi gi hau thok khre thodokche aduna yam tuna amam hanjin be yar yam nung hana gi mongda adu ma nungai phaba manipur ma siam gyatnaba honaminasi adu leijari ba tampak to ger sing do lergera akoi aina yadaba mitop sing adu isana khangna hoi tokthokki jaba adu ga hana gi adu ma manipur ma honabada miyamna saru yabi adu ima imoinu lakpadasu asi kabonu misagi yam nungai pha manipur ma oira porisno haibajuma ai thamjari Moredagi lanjilaglaga relief camp adu leiriba singna haikibada relief camp asi leiba chahi ahum farakadore imagi ira thoni bagi nimirasina lakpasida pukning nungsiba fawi yumda leiramlagadi yumda imung manung puna pangthokpa phanglamgadabani ngasidi kairau kendrigi MLA Laurembam Rameshwarna senbi langbiraga mafamasida imabu irat minaba phangbata singna apinba fawi mamangdasu MLA na awatpa leirakpada kayarak mensin biduna awatpa leitanaba sinbiraga lakli masigi su tawbimal khangba uchari ngasi relief camp ta leiriba singasi atopa leibakta gi lanjilakpa amata nate iramdam manipur da pokcha bangaktani adubu cookie singna talakpadagi lanjilaklaga leibadagi IDP haiba mingthol pibire masidagi hena pendaba ma leiraroi aikoi iyumda hanjinba pami iyumda hanjilaga leiba phangba sidagi hena apamba ma leite haiki Tamora mesona mai munu ira thongni baista chagle lamju sinbire adai nungai raba thian phot kayam ju mana sinbina kabire karau kendagi oina sigi damakta tamu hainga ne tega harau jeri matung tabju tamona tawbirakena haibi asa thamsari tasengna haira kanda aikhoi si atopa country dagi sunate isagi iramdang makta aikhoi se sumaina cookie singna aikhoi yum ikai sengna mai thadok piraga tanbiraktana IDP haiba mingthon phangjabase sidagi hena pendaba punsida amukhanna leira roi hena khalle tasengna aikhoi government gi side ta haiba ya ba kaya ma so haigre khoi gi tawhanding ba kaya ma so haijakhre sengna haira kanda yum da hanjan bedagi hena pamba aikhoi gi amata leijade hawdikti piar lengak leirabanina aikhoi kari haiduino se haibam tawbam khangdaba haidare awada paloina mak jingchan biraga su government gi side gi pibiraga su aikhoi yum da yamna thuna hanjal hanbiu haiba wafam si thamjage aduga mathang jahidadi aikhoi su tasingna imoinu se isagi yumda pangthokpa ngamjaba oijage haiba wafam si thamjari Mingonda nongmai namduna lut tauba namfuda senkai thungkai tauba cookie terrorist singna taugadaba thawong aikhoi gi khunai asi leiriba irei cha maitei macha singna matau tamhaningde nungainadaba kya leiraba su wari sanaduna loishil haningi haina phongtorakli wafam asi khamnam leirakta leiba CRAU gi secretary su oiba jila parisad oiramba paunam hemantagi yumda nongmai kapslambaga mari lena ngasi khamnam leirakta famba wakan ifam amada khamnam leirak maira paibi gi organizer sagol sem noni na phongtokibani mirakta nongmai kapsilamba yani
ꯌꯥꯅꯤꯡꯗꯦ नो गन फायर एट पब्लिक हाइना थादुना खमनाम लेरक मेरा पाइबी न सिंदुना चथकी बंगसी वाकन इफम मदुदा CRAU की मेंबर सिंग अमदि मेरा पाइबी क्यासु सरुक याकी सगोल सेम नोनी न मखातारदुना लेबाकी हौजिक लेरिबा तानफम मसदा असिगुम्बा सेनखाई थुंखाई ग मरी लेनबा परसेंटेज नत्रगा डिमांड गुम्बा की थोंग असि तौहनिंगदे थोकली बैरांग असना मरम ओइरगा लमदम असि की सेमिट लोन की फिबम असि खम थेंगना अवाबा की फिबम द मायोकनरे थीब लाक्लिबा मियोय अदु थेंगनद्रे हाइरगसु इमुंगे मियोय सिंगा फजना वारी सनदुना यानबा पुरकपगी महुत इमुंगे मियोय दा नोंमैना नमलगा अकी अखंग पीरगा युमदा नोंमै कापसलंबा हाइबसि इराई चासिंगना तौरोइदबा थबक अमनी हाइनिंगी असुवारी मतमसना ई मसेलगी मरक्ता हाना सुनबगी थवोंग मानबमा चथरकपसि लाइबक थीबनी नोंमैगी महुत्ता पामलिबदु फजना फमिनदुना यानबा पुरकनबा होनबदा खमनाम लेरकी मैरा पाइबी सिंगसु याउतना सोल्यूशन पुरकमिनसी अखोय ई मसेल खाइबुंग तानबगी वाखलोन थादोकमिनसी हाइखी लाइबा इचासिंगसु फजना नेगोशिएशन मसागा तौरगा नोंमैगी महुत्ता करी पामीबदो फजना फोंदोकमिनरगा अखोय मयामसु दुम यावजगे यावरकांदा अखोयना नेगोशिएशन करीनो हाइबदो अखोय पुन्ना फमिनरगा भाप तामिनरगा हातोकनबगी महुत्ता अदुगा अखोयगी विक्टिम ओहनबगी महुत्ता अखोय सि नेगोशिएशन तौरगा फजना अखोय मसेनसे अमुक्तंगदी अखोयगी सेंस ऑफ वननेस एंड सेंस ऑफ बिलोंगिंगनेस हाइबगी अपील से आई तौजरी मयामदा अमरम नंगसिगी वाकत मिफमदुरा CRAU की सेक्रेटरी सु ओइरिबा जिला परिषद ओइरंबा पाउनम हेमंतगी मतैमा पाउनम ओमिताना महाकी मनाउनुपासी मसखंगदबा मियोय खरना उनबा लाकपदा महाकी मनाउनुपागी इमुंग मनुंगी मियोय अमता युमदा लैते हाइरुबदा महाकी मपुरोइबबु नोंमैना नमदुना थमलबा मतुंग महाकी मचानुपीबु इमुंगदा पुसिलगा मी लेब्रा हाइदुना थिहनबसी मैतै खुनाय असिदा चटनदबा थोंग अमनी इपुरोइबना युम साबगा मरी लेनना योट लेबगी पोत फोन तौनबा मतमदसु इपुरोइबगी फोन अदुसु मुल्लगा पाइसिनखी इनाउनुपासी लेरमदबगी नखोय यामना उसिथवैदबा माली हाइरगा नोमै कापसलंबनी इनाउनुपागा लाक्लिबा मियोयसिंग असिगा करी नुंगाइनदबा वारी करी लेबनो हाइबसी अइखोय खंगदे असिगुम्बा की अखंग पीबगी थौंग असि मतुंगदा अमुहना तौबिगनु हाइना हाइखी आइगी नुपासी गन पॉइंट थम्मे अदुदुगा इचा नुपीबुना का मनुंगदा पुछलगा इमुंगी मी लेबराना चेक तौहल्ले चेक तौहलब मतुंगदा आइगी नुपाना कनोगी युम साबगी योट की फोन तौनबसिदा फोनदुसु लागा पाइसन बिगरे अदु गन पॉइंट दुमाइना तौरा फमलगा लेरे अदुदुगा नोई याम उसितबा माली खोली ना हाइरगा नोमैसे कापमबनेबा मसि तसेंगना युमलक्ता तौबची यानिंगदे हाइबा Felicitation of Distinguished Personality of Chingamathak Young Learners Club 2024-25 ta NEET PG UG Sports amadi Oldest Living Person singbo taramna okpagi thorama mangasi Chingamathak How Ground Pisum Lampak ta pangthokre Chingamathak Young Learners Club na sindana pangthoki ba thorama duda club asiki masak nairba miyoi sing amadi tongan ba miyoi kyana saruk yaki amadi club asina koliba mafam singda leiba sanaroi sing NEET PG UG mahiroi sing amadi chahi chama suraba ahal oiraba singda khudol po tamduna ikai khumnaki thoramaduda Chingamathak Young Learners Club President Konjengbam Chingkhamna phungdokibada lekai sigi sana khotnabada natana mahi masing singda haitwesing thoiraba naha singbu pungning thogatpa utuna felicitation tawba haibasi makhoina haugalakliba angang singna hayeng makhoi gi apamba lambi da chalaba matungda miyamda kathokpa khak natana ahallaman singna thaksikasi utana makhoi bu seba mapung fana tawhanbagi tangai fadraba mani loinana anoba chahina lakpada amaga nusi chanaba purakpangam lasano haiki LMS Law College Sigi Students Union Kanghalamba Taudana College Atmosphere Amadi Students Welfare da Akaiba Piba Yaba Thaba Amata Sinbiganu Haina LMS Law College Student Union gi General Secretary Yengkom Wangthoi gi Cherol Aman Hairi Cherol Cinema Khataradun LMS Law College DMU Imphal Manipur Hariba College sta atopa mapan gi oiba student organization natraga civil society organization singna college atmosphere amadi students welfare da akaiba pinaba hotnabiganu karigumba college asida thabak thoram tawningba natraga college asigi students singbo atopa mafam gi event conference program na chingbada yawhaninglabasu students representative responsible oina ladiba college asigi student union da hana khanghalamgadabani nattaba taragadi maduda tholakpa afafatta gi daita LMS Law College student union ga hiram amatada mari leinaroi college asigi student union term english ngani kunga manga dagi kunga taruk asigi yamna maru oiba union asigi letterhead kanagu
ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯁꯥꯗꯨꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯗꯣꯅꯦꯁꯟ ꯂꯥꯛꯄꯤꯔꯒꯗꯤ ꯃꯗꯨꯁꯨ LMS ꯂꯣ ꯀꯣꯂꯦꯖ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯁꯥꯏꯟ ꯌꯥꯎꯗꯅ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯔꯥꯎꯟ ꯁꯤꯜ ꯌꯥꯎꯗꯅ ꯂꯥꯛꯄ ꯂꯦꯇꯔ ꯍꯦꯗꯁꯤꯡ ꯃꯗꯨ ꯌꯨꯅꯤꯌꯟꯒꯤꯗꯃꯛ ꯅꯠꯇ꯭ꯔꯒ ꯑꯦꯛꯇꯤꯚꯤꯇꯤ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅꯕ ꯂꯥꯛꯄ ꯗꯣꯅꯦꯁꯟ ꯅꯠꯇꯦ ꯃꯗꯨ ꯂꯅꯥꯏꯒꯤ ꯀꯥꯟꯅꯅꯕ ꯂꯥꯛꯄ ꯗꯣꯅꯦꯁꯟꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯑꯁꯤꯅ ꯂꯧꯏ ꯃꯔꯝ ꯑꯁꯤꯅ ꯗꯣꯅꯦꯁꯟ ꯂꯥꯛꯄꯗ ꯀꯅꯥꯒꯨꯝꯕꯅ ꯆꯤꯡꯅꯕ ꯂꯩꯕꯤꯔꯒꯗꯤ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛꯇ ꯅꯠꯇꯦꯕ ꯕ꯭ꯔꯦꯝꯇꯪ ꯂꯧꯃꯤꯟꯅꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯏꯔꯥꯠ ꯄꯨꯖꯥꯗ ꯑꯉꯧꯕ ꯉꯥ ꯃꯩꯇꯩ ꯁꯔꯦꯡ ꯀꯠꯄꯤꯍꯧ ꯐꯪꯐꯝ S. Tomba and Sons ꯄꯦꯡꯕꯥ ꯐꯥꯝ ꯍꯤꯌꯥꯡꯊꯥꯡ ꯑꯀꯛꯅꯕ ꯃꯁꯤꯡꯅꯤ ꯉꯁꯤꯃꯛ ꯑꯣꯔꯗꯔ ꯇꯧꯕꯤꯍꯧ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯏꯔꯥꯠ ꯄꯨꯖꯥꯗ ꯑꯉꯧꯕ ꯉꯥ ꯃꯩꯇꯩ ꯁꯔꯦꯡ ꯀꯠꯄꯤꯍꯧ ꯐꯪꯐꯝ S. Tomba and Sons ꯄꯦꯡꯕꯥ ꯐꯥꯝ ꯍꯤꯌꯥꯡꯊꯥꯡ ꯑꯀꯛꯅꯕ ꯃꯁꯤꯡꯅꯤ ꯉꯁꯤꯃꯛ ꯑꯣꯔꯗꯔ ꯇꯧꯕꯤꯍꯧ ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯗꯗꯥ 이메마 기가노 아자부 탐모 시기 금세 넥스트 PMT나 첵신나 락실러가 탐거버니네 다다 랑세 주할 하버가 암따 끼들보 ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯅ ꯃꯆꯜꯕꯨ ꯉꯥꯛꯁꯟꯕꯒꯨꯝ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗꯕꯗꯒꯤ ꯑꯦꯛꯁꯇꯤꯛ TMTꯅ ꯉꯥꯛ ꯁꯦꯜꯂꯤ ꯑꯦꯛꯁꯇꯤꯛ TMT ꯖꯣꯔ ꯍꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯁꯦꯝꯕꯅꯤ ꯖꯔꯃꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕꯅ ꯀꯪꯀ꯭ꯔꯤꯠꯀ ꯇꯣꯛꯅ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯤ ꯑꯦꯛꯁꯇꯤꯛ TMT strength is in the grip ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯦꯟ ꯀꯦꯞꯁꯨꯜ Sangai tutorial kwa kathel gi class 9 amasung 10 foundation course ki class lagliba January 5 2023 taki haujaragani matam sangna taki experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol gi damak Sangai tutorial natraga Sangai hostel kwa kathel ningthem kol da lakiduna tanabiu ब्रेक मतुंगना मयाम अमुखना तराम नोकचरी मखाताब पाउ पिसरी इंडिया की प्राइम मिनिस्टर ओरंबा भारत रत्न अटल बिहारी वाजपेयी की चामरक सुबम पोकुमोन गमरी लेना थासी कुनग मंगादगी लेप्तना चथरक्किबा थोरम सिंगी मनुंग चन्ना ngasi अरोइबा नुमिता बीजेपी मणिपुर प्रदेश सिंधुना रिम्स की कॉलेज ऑफ नर्सिंग अमदी डेंटल कॉलेज कैंपस के अकोइबदा बीजेपी मणिपुर प्रदेश ना उ चारा थाखरे थोरम मदुदा एमपी सु ओइरिबा इनिंग थौले सेमसना जाउबा बीजेपी मणिपुर प्रदेश की प्रेसिडेंट अधिकारी मयूम सरदा देवी रिम्स की डायरेक्टर प्रोफेसर जी सुनील कुमार शर्मा याउना रिम्स की थौमी सिंह सरुक याखी थोरम मदुगा मरी लेना बीजेपी मणिपुर प्रदेश की प्रेसिडेंट अधिकारी मयूम सरदा देवीना एक पेड़ माँ के नाम हाइबा वाखलोन अदुदा युमफम ओइरगा पांगथोकपनी अटल बिहारी वाजपेयी ने हिंगलिंगै मतमदा नॉर्थ ईस्ट की दमकता अखनना डोनर मिनिस्ट्री लिंखलम की हाइखे लोइनना थोरमदुगा मरी लेना रिम्स की डायरेक्टर प्रोफेसर जी सुनील कुमार शर्मना रिम्स असी यामना लू नानबा प्लास्टिक फ्री ग्रीन जोन ओहेनबा चही क्यागी ममांगदगी कन्ना होनादुना लाकली महौसागी खल काइथरकपदगी अखोइना ngasi थेंगनारिबा ग्लोबल वार्मिंग फ्लड लैंडस्लाइड अमदी अतै नेचुरल कैलामिटीज के आसी लेफनसी हाइरबदी अखोइ पाक सन्ना उ चारा थाबा मथौ ताइ हाइखी अनोबा चही इंग लिसिंगनी कुनगा तरुगसना लमदमसदा इंग तपा नुक्सी चानना लेबा लमदम अमा पुरकपो ओइरसनु ngasi डिसेंबर की कुंथ्रागा माथोय सिदा फमकिबा रूपराग की अखनबा मिफम अमा पांगथोखरे हाइना रूपराग थादोरकपा चिरोल अमना हाइरी चिरोल असना मखा तारादुना रूपराग इसै नोंमाई कांगलोब असना मतम कुइनेदगी पांगथोकलखिबा इसै नोंमाई की अखनबा थौरम दि ग्रेट टू नाइट हंदक चही असिसु लेबाक की ओइरिबा अवाना असदा सरुक याजबो ओइना पांगथोकलरोय लेबाक की इरांग फदुना तंगदुलै ताबा मतमदा अमुखना दि ग्रेट टू नाइट पांगथोकनी अदुबु लाक्लिबा चही सिकी ओइना रूपराग असि इसै नोंमाई एवार्ड अमदी रूपराग की लेखिद्रबा सिंगबु निंगसिंगदुना मेमोरियल कल्चर इसै की थौरम अमदी वर्कशॉप न चिंगबा थौरमदी अथुबदा पांगथोकलगनी अमदी मसिगिदमक कमिटी मसु अथुबदा सेमलगनी हाइना ngasi famkiba mifamna waret lokhi hari
अथिंबा अयेटपा अपनबा कया पिरक्लबसु मोइरांग केंद्रगी प्रजाना मंगोंदा ngasi support pibiribasuna adumak leptana pibirabadi खुदिमक महाक मायोंगनादुना थेंगनबा ngamgani मोइरांग केंद्रगी दमक चाखोटपा AC mo ohenaba mahak si फावबा लेपखिगनी हाइना AC सी की MLA थोंगाम शांति ngasi मोइरांग म्युनिसिपल काउंसिल की मनुंगदा लेरिबा वार्ड नंबर अमदगी तरागनी थोई फावबा की मनुंगदा लेबा हाना तोंगान तोंगान पॉलिटिकल पार्टी मदी पॉलिटिशियन सिंगा चटमिनारंबा इमुंग चनीगा हुंफुद्रागी वोटर जमापन हुंफुगा तरेतना MLA थोंगाम शांति दा सगवलदने NPP दा चंगलकपदा मखोइबु तरामना ओपगी थोरमदा हाइकी NPP मोइरांग ब्लॉक न सिंदुना मोइरांग फिल्म लेकाई दा लेबा NPP मोइरांग ब्लॉक के ऑफिस पांगथोकिबा थोरमदुदा MLA TA शांति न मखातान हाइकीबदा मोइरांग AC दा हंदक हौकिबा मिखलदा मिरेप ओइना थागत पिरखिबा हौकिबा चही हुंफुदा MLA सिंगना अमुक्ता फंखिदबा मार्जिन फंगंदुना रेकॉर्ड थमकिबदुना ngasi mahakna ACC की दमक तौगे खंजरिबा डेवलपमेंट की थबक थौरम पाइखत पंगमबनी हाइकी वांगोई खाइदेम की चावबा मिहाता चेनबनी हाइबा यारिपो पिसुनहा मयाई बामोन लेरक्तगी SS कानन बलागी युमकै लेकाई मियामना इरांग सागलकपदगी मदी नुंगथिलदा वांगोई खाइदेम लोमदगी मियाम लाक्तुना येखाई थुगाइख्रे पुलिस लाक्तुना मियाम तंखाइबदगी काहेना युमदी येखाई थुगाइबा तौखिद्रे यारिपो PS ना केस अम लखटले हाइरी त्रिपुरादगी देहरादून MBA तंबा महिरोई एंजल चाकमाबु मिनुंगसी लेतना हातखिबा थवंगबु ऑल मणिपुर मुस्लिम स्टूडेंट ऑर्गेनाइजेशन आमसोना कंडेम तवी हाइरी मियाना सिगी मतांगदा अचुंबा पुथोकनबा मरी लेनबसिंग अथुबा मतमदा थबक लौखटपियो हाइना आमसोगी जनरल हेडक्वार्टर की प्रेसिडेंट इम्तियाज हाइबोक मयुमना थादोरकपा चिरोल अमना हाइरी सेनापति डिस्ट्रिक्ट मनुंग चनलेबा चिरू फुरुपना खुंदाबा उरानचिंग विलेज की क्रिसमस की थौरमदा पीपल एक्शन फॉर नेशनल डेमोक्रेटिक मूवमेंट पांडमना सरक्याखिबगा लोइनना सानबगी पोचेई मदी चाना थनबा पोलम सिंगा लोइनना ब्लैंकेट मतिंग पीख्रे हरी मणिपुर लेंगा की वॉल कैलेंडर मदी डायरी मणिपुर की गवर्नर AK Vallana इम्फाल की लोकभवन फोंख्रे थौरमदुदा चीफ सेक्रेटरी डॉक्टर पुनीत कुमार गोयल DGP राजीव सिंह सिक्योरिटी एडवाइजर कुलदीप सिंह याउना मरी लेनबा ऑफिशियल क्याना सरक्याखी लेबासिगी मफम पुंबदा चलिबा डिसेंबर थासिगी तरागा तरुक्तगी कुंत्रागा माथुई फावबा चथनरिबा स्वस्थ पखवादागी सरकमोइना कृषि विज्ञान केंद्र KVK थौबालनसु तरागा मंगानी चन्म निमिता KVK थौबाल की कैंपस के अकोइबदा मास क्लीननेस ड्राइव चथखरे अमदी अकोइबगी फिबम ngakतुना थमनबा पांदमगा लोइनना कैंपस की मनुंग अमसुंग अकोइबदा उ चारा क्यासु थाखरे क्लीन एंड ग्रीन अ वे ऑफ लाइफ नॉट जस्ट अ कैलेंडर इवेंट हाइबा पांदमगा लोइनना चथखिबा क्लीननेस ड्राइव अदुबु लुचिंगनदुना KVK थौबालगी Senior Scientist and Head Dr. K. Premlata Devina Kakching amasung Thobal District manung da leiriba farmers sing amasung praja singna isa isagi yum taru tanana thamnaba amadi uwat hajinbagi hainabi thamduna akoibagi fibam fagal hansi leina tina leitaba taru tananba lamdama mo oina bohon amina se haina apil tawki Pau Tengbang Loop Manipur Jenims Blood Center ka punna sindana ngasi Jenims Blood Center da nifugo taret suba voluntary blood donation camp pangtokre lebak miyam gi tamak ka thoklaba haiba team da chathakiba camp adu da punna miyoi kuntraromna blood donation toki masiga mari lena Pau Tengbang Loop Manipur gi General Secretary Soibam Pibarel na Pau Tengbang Loop Manipur na leptana changnaina blood donation camp sing pangtokna laki ige awat pa laitana ba gi tamak miyam nasu blood donation tobiu analaying amadi emergency की अनालाइंग लाकपदा की अवाट पर लेतनब की पांदमदा ब्लड डोनेशन कैंप क्या पांगतोक्तुना लाखी ब्लड डोनेशन तौदुना ममल यामनबा मियोइबगी पुंसी कंसी ब्लड डोनेशन तौबदा करीसु मांगजब लेते हाइकी बिसुंपुर डिस्ट्रिक्ट की नंबोल फोइजिंग मखा लेकाई की सौग्राकपम खोगेंद्रोम मदी सौग्राकपम ओंबी प्रेमिता अनि की मचानुपा अल्बर्ट सौग्राकपम ना होकिबा डिसेंबर की तांग कुनगा माथोइदगी कुनगा हुमदोइ फाव पांगथोकिबा मापन लक सुबा TIA ओपन इंटरनेशनल ताइक्वांडो चैंपियनशिप इंग्लिसिंगनी कुनगा मंगादा केजी हुमबुद्रा मरी सीनियर गिदा ब्रॉन्ज मेडल अमदी डिसेंबर कुनगा तरुक तगी कुनगा निपान फाव कोलकाता वेस्ट बंगाल दा तरागा माथोइरक सुबा नेशनल ओपन क्यूरोगी पोम्से ताइक्वांडो चैंपियनशिप इंग्लिसिंगनी कुनगा मंगादा गोल्ड मेडल लोबंगम क्रेहनी अल्बर्ट सौग्राकफमना गोल अमदी ब्रॉन्ज मेडल लौरक्लिबसी अल्बर्ट पुताकपी तंबिरकपा nganngom प्यारी की लमजिंग लमताकी मखादनी लोइनना अल्बर्ट ना मखाताना साना खोनबदा मणिपुर गिदमक मिंगचत पुरकपा ngamnaba होनाखिनी हाइनसु हाइरी हजुरले सिलपदा मरोइबा पाउ अंकन पिसरी
ngasi imoinu numit asida lamdam asigi mioi kyana angan ba yuktagi hauna khwairamban kaichel da potchai leina kre imoinu irat thoni thoram pangthokpa hauna kre imoinu irat thoni amadi anoba chahina lakpada yaifa paujel pirakli amadi lamdam asida changlakiba immigrant migrant mapung fana khangdoklaba matungda nauna census tawduna delimitation tahobana lamdam asigi afaba oigani haina hanagi chief minister o ibobina haikre hojifaugi na di ICB na sanduk chari ba paw matang se lusinjare meeting tabiri ba pungna mapu amkhana rumchari